Jiri lambida sakhangdaba khulai paibage anisuba sarkar ama leire. Tax pidabagi cement puba tata truck manga nongmai kapsinduna chalhankhidre. Numit ani thokpagi warigum khwai nungjeng pibana numit ama tena kapthakibagum Manipur dasu sarkar ani thoktuna leibaga chap manare. Masigi senglaba khudam haibabu Manipur gi chingi lam kharada sakhangdaba nongmai paiba singi sarkar ama leiduna makoina tawning ba aina yadaba thabak sing tawrakpada Manipur sarkar na karisu tawba ngamdabagi phibamda leire. Ngasisu Imphal Jiribam lambi paringda sakti leina operate tawriba khulai paiba khutpu amana cement puduna lakpa tata truck manga nongmaina kapsinduna landaduna chalhankhidre. Pausi asina phangba paugi matungina ngasi ayok pung 9 lom taba matamda Silchardagi cement puduna lakpa tata truck mangada sakhangdaba khulai paiba khutpu amana nongmai kapsinduna landa sinkhi. Nongmai kapsinbagi thokdok adu Jiribam lomdagi kilometer mariga meter samgarom laklaga leiba New Kaifundai bazar mayada leiba 400 kV tower manakta thokibane. Cement puba tata truck manga aduna mafam adu yaurakpa matamda khulai paiba mioi tararom thoroktuna tata gari sing adu nongmai sindonda khamki. Aduga makoina haiba inde makoigi tax pide haiduna tata truck sing aduge thau tanki sing amade gari tayar singda nongoi maru kaya marum kapsinduna landa sinkhi. Sakhangdaba khulai paiba sing adu nongmai kapsilamba matungda mafam adu thadoktuna khulai thuna satkhi. Cement puba truck gari sing adugi tanki da yurakpa thauna lambida koitaw tawkhi. Pawasi phangbadagi Jiribam police station gi osina lusingba police team ama thokdok thokphamda laktuna yangsinbagi thabak chathakhi. Loinana makhatana sakhangdaba sing adugi khongul linaba hotnakhi. Nongmai kapsilamba adu cement puba tata truck mari adude thauba yadaduna mafam aduda panduna leikhi. Tata truck mari aduga tungda mangda lakpa gari sing adude mahausagum Imphal lomda thorakpa haukhre. Thokdok asi thokpage paw hek phangbaga Jiribam Road Motors Transport Union ge Vice President amade Joint Secretary anina thokdok thokphamda chatuna hakthengnana yengsinkhi. Loinana police ta paw piduna awaba taraba driver amade handaman singge mateng pangkhi. Panduna leramba gari sing tekta kaidana Imphal thokhankhi. Panba yabade haukiba April 3 ge hauna National Highway 37 Imphal Jiribam lambi ge nungba manakta sakhangdaba khulai paiba singna lambi asida chatliba gari singdage namduna sel khaiba amuk haukrabane. Lambi asida mal puduna chatliba driver kharana phongdokhibage matung inna aina yadaba khulai paiba miyoi singna nungba oil pump amade civilongi mafam singda lambi asida chatliba mal puba gari sing thalaga gari amamdage lupa lising amaga samnga namduna laure. Ahanbada gari amada lupa chamnga laurambadage nauna lupa lising ama lauba horakpane. Sakhangdaba khulai paiba singna chatharagliba namduna sel laubagi thabak ase lambi paring ase ngak senanaba security personnel matik chana leitabadagine. Ayamba matamda makoina taliba selge demand ase pidrabade gari driver amade handaman nongmai chindonda tamthina phubagi thabak phawbo yamna toina chathai haire. Jiribamda hangdogliba COVID-19 screening booth staff amata leitre. COVID test tawdana miyoi kaya Silchar romdagi Jiribamda leptana changsilakpada mipaiba poknare. Handak numit kharanigi mamangda Manipurda COVID-19 na positive oiba miyoi gi masing nongmagi hengalagliba si yenglaga Manipur sarkar na laisat asidagi ngakthoknana ba laukhalakpa checksin thaurangi manungsanna COVID-19 negative oibagi report paidaba. Mapandagi lakpa miyoi amata Manipurda changlakpa April 19 dagi athingba thamkhre. Adubu Manipur gi anisuba gateway oiriba Jiribamda Assam lomdagi leikhagi lambida changlakpa miyoi sing COVID-19 test tawdana changhalakle. Masina Jiribam yauna Manipurda COVID-19 laichat khongjel yangna sandoraknabagi maram ama oire haire. Pause asigi paumina ngasi Jiribam ge thongkhongda Jiribam District Hospital gi makhada hangdogliba COVID-19 screening booth aduge phibam hakthengnana yengsinkhe. Adubu screening booth asida medical department ke mari lenaba staff amata leiramkhide. Manak nakpa mafamda leiba miyoi singna phongdorokpagi matung inade ngasida natana nghan makhaisu
COVID-19 screening booth asida medical staff amata leite maram aduna Assam gi Silchar romdagi leikha gi lambida leptana changlakliba miyoising COVID-19 test tawdana adumak changhalle hairi paw asina hai hojik Jiribam thongkhongda leiriba foreigner check post asida mapandagi changlakpa miyoising ILP pass pibagi thabak tawba staff sing khakta leiri COVID-19 test tawraga changhanbagi thabakti tawdana leiri niyom gi matungin na pung kunmari COVID-19 screening booth hangduna mapandagi changlakpa miyoising COVID test tawraga negative oire haiba khanglaba matungda changhangadabane laukhatpam thokpa section thorang asi laukhatabadagi hojik Assam lomdagi Jiribam da changlakpa miyoising free movement tawre masina hanba oina Jiribam da COVID-19 laichat asi khongjel yang na sandoraktuna Manipur da su sandorakadra haibagi akiba leire haire hiram asiga mari leinana pause asina Chief Medical Officer CMO Jiribam ga ngase wari sanaba matamda phongdorkhibade Manipur Sarkar gi order amagi matungin December 15 da Jiribam thongkhongda hangba COVID-19 screening booth adu mathau tawba lepnaba khangalakpadagi lepkhe adubu hojik COVID-19 laichat yamna kanna hengalakliba India gi state singdagi leikha gi lambida Jiribam da changlakpa tarabade khudakta ambulance thaduna COVID test tawbagi thabak chathari sarkar na nakhai sengna COVID-19 screening booth pungkun mari hangduna thabak tawgadabani haiba khangalaktabadagi tawpham khangdaduna leibane adubu makhata na Assam lomdagi leikha gi lambida changlakpa miyoising COVID test tawnaba thabak paikhatnaba ngasi Jiribam DC na chair logduna mahak masamag yauna mari leinaba staff singa loinana mifamama pangthoktuna khana nainakhre haide panba yabade COVID-19 screening booth ase pungkun mari hangduna mapandagi changlakpa miyoising COVID-19 test tawnabagi thabak chathanabagi damakta Jiribam district hospital gi oina handak akhanaba COVID staff khara lawba leikhre adubu nauna lawkhiba staff sing ase kari karamba thabakta sizinari haibadu khangdana leire haire nongmada miyoi lakh aniga lising 13 chatruk nifuni positive oiduna lising amaga chama marfuni thoi leikhidre India gi active case masing lakh 15 ga lising hompu humdoi samnga marfuni pan yaukhre malem gi leibak chani ga kunma thoida sandokhraba COVID-19 laichat asigi ani suba web asigi phibam nongmagi lusilakhibaga loinana India da haukiba pungkun mari asida miyoi lakh aniga lising 13 chatruk nifuni COVID-19 positive oiduna lairiba matam asigi manungda laichat asina maram oiduna miyoi lising amaga chama marfuni thoi leikhidre